ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠꯀꯣ ꯑꯗꯣ ꯊꯥꯁꯤ ꯅꯨꯃꯤꯠꯁꯤꯗ ꯇꯧꯕ ꯌꯥꯕ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯄꯩꯁꯥꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯦꯛꯖꯥꯝꯒꯤ ꯑꯣꯏꯔꯣ ꯑꯇꯩ ꯑꯇꯩ ꯍꯦꯜꯊꯀꯤ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯇꯧꯕ ꯌꯥꯏꯀꯣ ꯑꯩ ꯃꯔꯤ ꯃꯉꯥꯗꯪ ꯑꯩ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯗꯀꯣ ꯑꯗꯣ ꯀꯩꯅꯣ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯅ꯭ꯌꯨ ꯃꯨꯟ ꯍꯥꯏꯔꯒꯗꯤ ꯁꯦꯡꯗꯣꯛꯑꯣꯅ ꯍꯥꯏꯕꯅꯤꯀꯣ ꯌꯨꯝꯗꯒꯤ ꯀꯔꯤ ꯐꯠꯇꯥꯎꯗꯤ ꯂꯩꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯀ꯭ꯂꯦꯟꯁ ꯇꯧꯕꯤꯔꯣꯀꯣ ꯏꯃꯨꯡ ꯋꯥꯏꯔꯝ ꯐꯖꯅ ꯁꯤꯠꯇꯣꯛ ꯈꯣꯠꯇꯣꯛ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯣꯜꯠꯀꯨꯝꯕ ꯍꯥꯞꯄꯒ ꯔꯣꯛ ꯁꯣꯜꯒ ꯍꯥꯞꯄꯒ ꯐꯖꯅ ꯋꯥꯏ ꯇꯩꯕ ꯈꯣꯠꯄ ꯂꯣꯏꯅꯃꯛ ꯂꯣꯏꯔꯦꯅꯀꯣ ꯑꯗꯨꯒ ꯏꯚꯟ ꯏꯁꯥꯁꯨ ꯐꯖꯅ ꯏꯔꯨ ꯂꯨꯊꯣꯛ ꯈꯣꯠꯇꯣꯛꯄ ꯂꯣꯏꯅ ꯂꯣꯏꯔꯀꯥꯟꯗ ꯇꯧꯕ ꯍꯧꯕꯤꯌꯣꯀꯣ ꯔꯤꯆꯨꯋꯦꯜ ꯃꯌꯥꯝꯁꯦ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯑꯣꯏꯔꯣꯀꯣ ꯇꯧꯕꯒꯤ ꯃꯇꯝ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯇꯧꯕ ꯌꯥꯏ ꯑꯌꯨꯛꯇ ꯇꯧꯕ ꯌꯥꯏ ꯅꯨꯡꯊꯤꯜꯗ ꯇꯧꯕ ꯌꯥꯏ ꯅꯨꯡꯗꯥꯡꯗ ꯇꯧꯕ ꯌꯥꯏꯀꯣ ꯑꯩꯅ ꯁꯪꯒꯗꯕ ꯃꯇꯝ ꯑꯃꯗ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯑꯕꯟꯗꯦꯟꯁ ꯆꯦꯛ ꯁꯦꯝꯕ ꯃꯃꯥꯡꯗꯕꯨꯗꯤ ꯁꯦꯝꯈ꯭ꯔꯦꯀꯣ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯑꯃꯨꯛꯀꯁꯨ ꯁꯦꯌꯔ ꯇꯧꯔꯛꯀꯦꯀꯣ ꯑꯕꯟꯗꯦꯟꯁ ꯆꯦꯛ ꯁꯦꯝꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯄꯩꯁꯥ ꯑꯃ ꯑꯩꯅ ꯀꯦꯁ ꯃꯆꯥ ꯑꯃ ꯊꯝꯃꯤꯁꯦ 500 ꯑꯃ ꯀꯩ ꯑꯃ ꯁꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯝꯃꯉꯥꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯂꯨꯄꯥ ꯆꯥꯝꯃ ꯆꯞꯄꯤ ꯑꯣꯏꯒꯦꯔꯥ 10 ꯆꯞꯄꯤ ꯑꯣꯏꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃ ꯂꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯂꯦꯇꯔ ꯑꯃꯒ ꯏꯕꯒꯤ ꯃꯑꯣꯡ ꯑꯩ ꯑꯃꯒ ꯍꯥꯏꯔꯛꯀꯦꯀꯣ ꯃꯌꯥꯝꯗ ꯑꯗꯨꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯈꯔ ꯑꯩ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯗ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯏꯔꯨꯖꯕ ꯈꯣꯠꯄ ꯂꯣꯏꯅ ꯂꯣꯏꯔꯦꯅꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯅꯃꯟ ꯄꯥꯎꯗꯔꯁꯦ ꯁꯤꯅꯃꯟ ꯄꯥꯎꯗꯔ ꯍꯥꯏꯔꯒ ꯁꯤꯁꯦꯀꯣ ꯁꯤꯅꯃꯟ ꯄꯥꯎꯗꯔꯁꯦ ꯈꯤꯇꯪ ꯂꯧꯔꯅꯤꯅꯀꯣ ꯍꯥꯏꯗꯤ ꯈꯨꯕꯥꯛꯁꯤꯗ ꯈꯔ ꯂꯧꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯨꯝꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯒꯀꯣ ꯍꯥꯏꯗꯤ ꯊꯨꯝ ꯈꯔ ꯁꯤꯅꯃꯟ ꯄꯥꯎꯗꯔ ꯈꯔ ꯑꯗꯨ ꯍꯥꯏꯗꯤ ꯈꯨꯠꯁꯦ ꯍꯥꯝꯗꯣꯛꯄꯤꯌꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯍꯥꯟꯕꯗꯀꯣ ꯏꯔꯨꯖꯕ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔꯒꯀꯣ ꯈꯨꯠ ꯍꯥꯝꯃꯣꯀꯣ ꯈꯨꯠ ꯍꯥꯝꯕ ꯃꯇꯝꯁꯤꯗ ꯋꯥꯈꯟꯁꯤꯗ ꯈꯜꯂꯣꯀꯣ ꯍꯥꯏꯗꯤ ꯐꯠꯇꯕ ꯑꯦꯅꯔꯖꯤꯁ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯄꯩꯁꯥ ꯇꯨꯡꯗꯕ ꯅꯠꯇ꯭ꯔꯒ ꯂꯥꯛꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯤꯗ ꯄꯩꯁꯥꯁꯦ ꯂꯩꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯒꯦꯀꯣ ꯍꯥꯏꯕꯒꯤꯀꯣ ꯍꯥꯏꯗꯤ ꯄꯜꯂꯤꯕ ꯕ꯭ꯂꯣꯛ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯋꯥꯈꯟꯁꯤꯗ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯝꯗꯣꯛꯄꯤꯌꯣꯀꯣ ꯍꯥꯏꯗꯤ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯑꯌꯨꯛꯁꯤꯗ ꯂꯣꯏꯅ ꯍꯥꯝꯗꯣꯛꯄꯤꯔꯣ ꯍꯥꯏꯗꯤ ꯁꯤꯅꯃꯟ ꯄꯥꯎꯗꯔ ꯈꯇꯪ ꯑꯃꯅꯦ ꯑꯗꯨꯒ ꯊꯨꯝ ꯈꯇꯪ ꯍꯥꯞꯄꯒ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯈꯨꯠ ꯅꯣꯏ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯏꯟꯇꯦꯟꯁꯟꯁꯦ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯋꯥꯈꯟꯁꯦ ꯍꯥꯞꯄꯨꯕꯁꯤꯗ ꯍꯥꯏꯗꯤ ꯁꯤ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯜꯂꯒ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯄꯤꯔꯛꯀꯗꯕ ꯃꯤꯅ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄꯤꯔꯛꯑꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯋꯥꯈꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯤꯕꯀꯣ ꯁꯤꯁꯤꯃ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯕꯟꯗꯦꯟꯁ ꯆꯦꯛ ꯁꯦꯝꯕꯁꯦ ꯁꯤꯗ ꯑꯩꯒꯤ ꯃꯤꯡ ꯏꯔꯁꯦꯕ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯔꯒꯗꯤꯀꯣ ꯁꯤꯗ ꯑꯩ ꯃꯃꯤꯡ ꯏꯔꯁꯦꯀꯣ ꯍꯪꯂꯦꯝ ꯑꯊꯣꯏꯕꯤꯀꯣ ꯄꯩꯁꯥ ꯑꯃꯥꯎꯟ ꯑꯩꯅ ꯄꯥꯝꯃꯤꯕꯗꯣ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ 1 ꯂꯥꯛ ꯈꯇꯪ ꯑꯩꯅ ꯍꯥꯏꯔꯁꯦꯀꯣ ꯁꯤꯗꯀꯣ 1 ꯂꯥꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯩ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯈꯣꯠꯂꯤꯕꯀꯣ ꯑꯗꯣ ꯁꯤꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯅ ꯄꯩꯁꯥ ꯑꯣꯏꯅ ꯑꯗꯨꯝ ꯏꯔꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯋꯥꯔꯗ ꯑꯣꯏꯅ ꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ 1 ꯂꯥꯛ ꯁꯤꯗꯁꯨ ꯑꯗꯨꯝ 1 ꯂꯥꯛ ꯏꯔꯁꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯕꯅꯤꯅ ꯑꯩ ꯃꯃꯤꯡꯗ ꯂꯣꯏꯅ ꯏꯌꯣꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯉꯁꯥꯏꯒꯤ ꯁꯤꯒꯅꯦꯆꯔ ꯃꯄꯥꯁꯤꯗꯅ ꯑꯩꯈꯣꯏꯅ ꯏꯗꯣꯏꯁꯦ ꯂꯣ ꯑꯣꯐ ꯑꯕꯟꯗꯦꯟꯁ ꯏꯒꯗꯕꯀꯣ ꯂꯣ ꯑꯣꯐ ꯑꯕꯟꯗꯦꯟꯁ ꯀꯣ ꯑꯗꯨꯒ ꯗꯦꯠ ꯃꯄꯥꯁꯤꯗꯅ ꯅꯥꯎ ꯍꯥꯏꯅ ꯏꯌꯣ ꯍꯧꯖꯤꯛ ꯑꯩ ꯗꯔꯀꯥꯔ ꯂꯩꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯗꯦꯠ ꯁꯥꯡꯅꯁꯨ ꯏꯒꯅꯣꯕꯀꯣ ꯑꯗꯨꯒ ꯅꯝꯕꯔ ꯑꯃ ꯍꯥꯏꯔꯁꯦ ꯅꯝꯕꯔꯁꯦ 520741808 ꯀꯣ ꯑꯗꯣ ꯁꯤꯗ ꯃꯈꯥꯗ ꯏꯕꯤꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯊꯦꯡꯛ ꯌꯨ ꯌꯨꯅꯤꯚꯔꯁ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯏꯕ ꯌꯥꯏꯀꯣ ꯁꯤꯝꯕꯜꯒꯨꯝꯕ ꯂꯩꯀꯣ ꯍꯥꯏꯗꯤ ꯁꯤꯝꯕꯜꯁꯦ ꯑꯩꯈꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯖꯤꯕꯨ ꯀꯣꯏꯟꯒꯤ ꯁꯤꯝꯕꯜ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯖꯤꯕꯨ ꯀꯣꯏꯟꯒꯤ ꯁꯤꯝꯕꯜꯁꯦ ꯁꯨꯃꯥꯏꯅ ꯌꯦꯛꯄꯅꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯣꯏꯟꯗꯨꯗꯒꯤ ꯑꯗꯨꯝ ꯌꯦꯡꯉꯒ ꯌꯦꯛꯄꯁꯨ ꯌꯥꯏꯀꯣ ꯖꯤꯕꯨ ꯀꯣꯏꯟꯒꯤ ꯁꯤꯝꯕꯜ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯐꯦꯍꯨꯒꯤ ꯁꯤꯝꯕꯜ ꯍꯥꯞꯄ ꯌꯥꯏꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯣꯀꯣ ꯍꯥꯏꯗꯤ ꯁꯤꯝꯕꯜ ꯀꯩꯀꯥ ꯍꯥꯞꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯈꯜꯂꯁꯦ ꯁꯨꯃꯥꯏꯅ ꯏꯔꯒ ꯐꯖꯅ ꯌꯥꯝꯅ ꯊꯥꯖꯅꯀꯣ ꯑꯩꯔꯣꯝꯗ ꯀꯩꯅꯣ ꯇꯧꯔꯒ ꯁꯤꯁꯦ ꯊꯨꯞꯆꯜꯂꯣꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯃꯅꯤ ꯕꯦꯛꯇꯅꯤ ꯈꯪꯗꯦ ꯑꯩꯒꯤ ꯎꯄꯨꯗꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯒ ꯊꯝꯕꯤꯌꯣꯕ ꯑꯗꯣ ꯁꯤꯒꯤ ꯃꯇꯦꯛꯁꯦ ꯑꯩꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯀꯩꯗ ꯍꯥꯞꯄꯤꯁꯦ ꯐꯨꯜ ꯚꯤꯗꯤꯑꯣꯁꯀꯨꯝꯕ ꯑꯣꯏꯔꯒꯗꯤ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗꯒ ꯍꯥꯏꯗ ꯆꯪꯉꯒ ꯌꯦꯡꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯃꯇꯦꯛ ꯑꯃ ꯑꯩꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯍꯥꯞꯀꯦ ꯇꯧꯕꯅꯦꯀꯣ ꯑꯗꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯨꯜ ꯚꯤꯗꯤꯑꯣꯁ ꯑꯇꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯍꯥꯞꯄ ꯁꯥꯡꯕꯅꯤꯅ ꯍꯥꯏꯗꯤ ꯆꯜꯂꯔꯣꯏꯗꯕꯅꯤꯅ ꯍꯥꯏꯗꯤ ꯁꯤꯒꯤꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯑꯕꯟꯗꯦꯟꯁ ꯆꯦꯛ ꯁꯦꯝꯕꯒꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯐꯖꯅ ꯌꯦꯡꯕꯤꯕ ꯌꯥꯏꯀꯣ ꯁꯤꯁꯤꯃ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯃꯊꯪꯒꯤꯁꯦ ꯂꯦꯇꯔ ꯍꯥꯏꯅ ꯍꯥꯏꯔꯁꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯦꯇꯔꯁꯦ ꯏꯗꯣꯏꯅꯦꯀꯣ ꯄ꯭ꯔꯦꯖꯦꯟ ꯇꯦꯟꯁꯇ ꯏꯗꯣꯏꯅꯦꯀꯣ ꯂꯦꯇꯔꯁꯦ ꯑꯩꯈꯣꯏꯅ ꯏꯗꯣꯏꯁꯦ ꯁꯤꯗ ꯑꯗꯨꯝ ꯏꯔꯣ ꯍꯥꯏꯗꯤ ꯂꯦꯇꯔꯁꯦ ꯏꯕ ꯍꯥꯏꯔꯒꯗꯤ ꯗꯤꯌꯔ ꯌꯨꯅꯤꯚꯔꯁ ꯀꯣ ꯀꯣꯂꯣꯝ ꯃꯆꯨ ꯑꯃ ꯍꯦꯛꯇꯅ ꯌꯥꯏꯀꯣ ꯕ꯭ꯂꯦꯛ ꯈꯛꯇꯪ ꯂꯧꯕꯤꯒꯅꯣ ꯗꯤꯌꯔ ꯌꯨꯅꯤꯚꯔꯁ ꯍꯥꯏꯗꯤ ꯁꯤꯗ ꯏꯒꯗꯕ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯏꯌꯣ ꯑꯩꯅ ꯄꯥꯝꯃꯤ ꯄꯣꯠ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯐꯪꯉꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯩ ꯊꯕꯛ ꯐꯪꯉꯦꯀꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯅꯥꯕ ꯈꯣꯠꯄ ꯂꯣꯏꯅ ꯐꯔꯦ ꯑꯩꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯐꯔꯦ ꯑꯗꯒꯤ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅ ꯄ꯭ꯔꯦꯖꯦꯟ ꯇꯦꯟꯁꯇ ꯏꯕꯤꯌꯣ ꯑꯗꯨꯒ ꯂꯥꯁꯇ ꯊꯦꯡꯛ ꯌꯨ ꯌꯨꯅꯤꯚꯔꯁ ꯍꯥꯏꯅ ꯍꯥꯏꯀꯣ ꯗꯤꯌꯔ ꯌꯨꯅꯤꯚꯔꯁ ꯍꯥꯏꯔꯀꯣ ꯂꯥꯁꯇ ꯊꯦꯡꯛ ꯌꯨ ꯌꯨꯅꯤꯚꯔꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯁꯤꯗ ꯁꯤꯅꯃꯟ ꯄꯥꯎꯗꯔꯁꯦꯀꯣ ꯈꯤꯇꯪ ꯁ꯭ꯄ꯭ꯔꯤꯡꯀꯜ ꯇꯧꯕꯤꯔꯦꯅꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯆꯦꯁꯦ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯅ ꯑꯩꯔꯣꯝꯗ ꯊꯨꯞꯆꯜꯂꯒ ꯁꯤꯁꯤꯅ ꯃꯄꯥꯟꯗ ꯊꯝꯕꯤꯔꯝꯃꯨꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯃꯄꯥꯟꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ
moonlight 하라고 moonlight 하라가디 open space kumba thamo Thasi numitki ko sise ising glass am tawraga ising sigi mathak tasu hoina makhum khumjan biyo ko haidi ising je thao sigi potse ko ngasai ising thabo de pura nungalaga tawdrasu ka shukai de ko haidi numit se suppose pung nipan dai thamme na khala se ba nipan dai thammaga di horen tramathoi baro sai de lokshalaga ko si khumjala thamo phataw di ke ta da na bo photana bo ko aduga sigi keno se ising se haidi ngasai aina igri ba pot myam do phange haina khalaga ni ising je loina thakpiro ko sima tawba yare ko haidi letter se ira ko la matungda aduga amana aina ngasai haigu do paisa se paisa ama lore ko paisa ama loraga sida koina powder se cinnamon powder se ketang lorani aduga ne ko infinity ki symbol se ko ye khuning do se na ko infinity se smile ni na sini na ko na yek to sa sigi symbol ko 8 apai ba haras ne ko ata ga di sigi keno se hai tar ko sida ko na taw doi se 8 se sumai na sum ngatang wakhan do khan biu ko haidi pesa se flow da phajana la eko egi haiba gi ko haidi infinity gi symbol se hai petang sumai na taw re na ko adugi matung da pesa se ko gi triangle gi shape ta du mai tar ko thup se ko maina hana matsan birani aduga maina mu thopani na ko aduga si mu thopchale adu matungda se sigi mong sila thopaga aigi purse adum leng da bida kai ri da pesa gum sena biu ko leng kai ri da pesa na hara ga ding ai sida 500 keno tar ga budi lore ko ataga so ina jil pachama gumba kai gumba mai tor ko ai sida tor adum si se hapsalaga hai leng wi da ma pham am da hara sne ko atop keno tor ba jaga ma da hapaga thamase ko si ma taw biro ko hai da keno da hoina keno se haying gi nimi sida taw ba ya ba se ko aduga amaga su lai ko aduga ngasai gi sigi letter se aina letter se kai dog doino hong pa yai ko letter se mon makha da thamo aigi aina iri ba wish myam do haidi phangdri phawa mon cover da manung da hachalaga thamani khangde mon makha da phangmani khangde adai ta thamo duga poto oira kan da si je burn tok thoga magi ashes se ma pan ta kai da bai taraga haidi full on kam thok poko tok pa mi tor ko adu dum lai ko adugi handaki laiba tha na traga haidi la ka dori matam kari grass da laina ko aina pamiba amount ama kai ama harase ba sida cinnamon stick sida ko number si bana ta ko cinnamon stick sida amount haraga di rupees ko hadi 1 lakh igera 50,000 igera ko si sumono khada thamba ya ba khoina si sima su tobi ba ya ko ado tawba ya bagi di mayam ma legre ko ado cleansing sima su yamna phajana tawbiyo meditation tawbiyo ko meditation taw matam da nungai ta ba khota ba sugumba mayam se release ta holo crystal charge so ya ko crystal charge so wa ding sai gi crystal mayam je ising am da loina cham thoga hadi kaino ma da hadi ball ligi tengkot kumba kai gumba am da dumaina hapaga adu charge to ba aru sida question yam hang ko ya ko khoina mani ball sem gi do charge to ko da taw gono ko adu gi pot ma dum lai shano de leng dana khoina season nari ba do ngasai gi mani ball do egi locker da lai gi bani na hadi ngasai gi pyrite kumba do egi locker da lai gi bani na hadi mi gi kani negative energies kumba kai gumba chong crystal je khoi nungti gi season nari nungti gi shiri adu do na hadi si di amu charge to bai darkar oi ko adu ne ko adu ngasai pyrite nung lai ke kam yam do de hadi lo adum lok thok ko lo singa taw dro su kem ta kai de ko adu di dum lai jara sano aduga akoina sinariba crystal bracelet oiro khudok oiro kari oiro adumba mayam dona hadi mapanda puthoga charge tawbire ko adu dum laire aduga amanamu ising denga sai gi hadi letter gi sing duna tha anina adu atop ising hara seba atop ising se khoi gi bottle ma da seme na khala se ko sigi ising dina kamain tawga da gi ham tam se da akoi gi iruzaba da traga imung manung gi wai shit pa tai ba khopa da sino mathangi numit haraga di monday ni ko monday se ko na cleansing to boko pa ke chokai ba kem ta leite na ko adu so hadi monday aina white ba gi ising du da mai tor ha pe ai iruzaba gi ising du da kitang loina ma ha pe ko anaba mi ga leraga di adu gumba su to bi be ko adu dum laire to ba adu ga white gi amana sum akoi gi new mon da phaba se keno se key manifestation se ko key manifestation gi video so sida amuka in explain to agati am changani key manifestation gi video hana so ha khram ne repost so mu hanjan amu ani da gram ne ko adu gi key manifestation gi videos to yenga ga key manifestation to ba yai ko adu keno gi handaki lakadoriba thasi numit ki je mayam so to biro ko sigi pon mayam je to su to biro aduga oibasu oirasano ko aduga amana hadi aina ningiba aina pami poto hadi comment ai tho mo basum
ꯍꯥꯏꯗꯤ ꯀꯃꯦꯟꯇ ꯑꯩ ꯀꯅꯥꯅꯣ ꯀꯩꯅꯣ ꯃꯁꯛ ꯈꯪꯕ ꯅꯠꯇꯦꯅ ꯃꯔꯣꯝꯗꯗꯤ ꯍꯥꯏꯗꯤ ꯐꯣꯇꯣ ꯆꯣꯡꯊꯣꯔꯛꯇꯣꯏ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯋꯤꯁꯇꯣ ꯍꯥꯏꯗꯤ ꯁꯨꯝ ꯄ꯭ꯔꯦꯖꯦꯟ ꯇꯦꯟꯁꯇ ꯑꯩ ꯐꯪꯉꯦ ꯑꯩꯗꯣ ꯌꯥꯔꯦ ꯑꯩꯗꯣ ꯉꯝꯃꯦ ꯍꯥꯏꯕꯒꯤ ꯑꯦꯛꯖꯥꯝ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯄꯩꯁꯥ ꯂꯥꯛꯀꯗꯕ ꯑꯣꯏꯔꯣ ꯀꯃꯦꯟꯇ ꯏꯊꯣꯛꯑꯝꯃꯕ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤꯕ ꯑꯐꯔꯃꯦꯁꯟꯁꯅꯦꯕ ꯁꯤꯁꯦ ꯑꯩꯅ ꯐꯪꯗ꯭ꯔꯤꯕ ꯄꯣꯠ ꯑꯩꯅ ꯂꯥꯛꯇ꯭ꯔꯤꯕ ꯄꯣꯠꯇꯣ ꯂꯥꯛꯑꯦ ꯍꯥꯏꯅ ꯏꯊꯣꯛꯑꯝꯕ ꯋꯥꯅꯤꯗ ꯑꯗꯣ ꯑꯇꯣꯞꯄ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯈꯣꯠꯄ ꯉꯝꯗꯕ ꯈꯣꯠꯇꯕ ꯂꯩꯔꯒ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯀꯃꯦꯟꯇꯨꯗ ꯏꯊꯣꯛꯑꯦꯅꯀꯣ ꯑꯩ ꯊꯕꯛ ꯐꯪꯉꯦ ꯑꯩꯒꯤ ꯄꯩꯁꯥ ꯂꯥꯛꯑꯦ ꯑꯩꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯌꯥꯝ ꯐꯔꯦ ꯑꯩꯒꯤ ꯍꯛꯆꯥꯡ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯆꯥ ꯑꯃꯃꯝ ꯑꯗꯨꯃꯥꯏꯅ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯣꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦꯀꯣ ꯍꯌꯦꯡꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠꯀꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯔꯤꯆꯨꯋꯦꯜꯁ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯕꯤꯌꯣꯀꯣ ꯊꯥꯖꯔꯒꯗꯤ ꯇꯧꯕꯤꯌꯣ ꯊꯥꯖꯗ꯭ꯔꯒꯗꯤ ꯇꯧꯒꯅꯨꯀꯣ ꯊꯦꯡꯛ ꯌꯨ